Supreme Court na state amada piba sovereign power center na sizinnahandriba asi makha chatharabadi Article 143 gi matung inna President reference Thaduna Measure Agreement review Toubagi Tangai Phadaba Lakkani haina Citizen for Justice Manipur CFJM gi chairperson Khaidem Manina Phongdurakli Tronglaubi amadi TM Kasom gi thaudok da lengakna chathariba aranba thawong kaya gi matang dangasi uripok da leiba Chairap Court Complex ki Boys Canteen da pangthokkiba paugi mifam da wafam asi mahakna phongdokhibani Khaidem Manina makhatana phongdokhibada Prime Minister Narendra Modi na laipak asida terrorist ki aki tujungba laihaloi haikiba adugi matung ina thokliba thaudok sing asigi case NIA da sinakrabasu military crackdown tawbagi tangai phadaba chaung lei loinana security force na nongmai kapada micham siba thoklabadi judicial inquiry chathagadabani adubu Supreme Court na state amada piriba sovereign power sing Sizinabagi mahut center na haiba khaktamak inba amasung power sing asi center na sizinnahandabagi mami asi makhata na leirabadi Article 143 gi matung inna Presidential Reference ama Thaduna Measure Agreement review tawbagi Tangai Phadaba Lakkani Amaromda Tronglaubi thaudokka mari leinana laukhatkiba FIR gi matangda marik chumba wafam miyamda khangangadabani haina Khaidem Manina makhata na phongdoki CLPF na firing taugiba adugi against the CLPF na accuse oigedaba adugi FIR lokhatpagi pauta de madu lokhalamgane haibasu thajade adugumba mayam ama tawasina police ki asoiba mayam ama lei loinana asugumagi moment changsilakpa kanda Imphal da Sagon banda uripok da Singjamai da jaga punamak tiarga sel private hospital amada madugi manungda mekhu changdana khotana problem oibigi thengnagare aduda natana yamna mong ta da ba hakchangda injury ohanba yaba pot ama chu lehelle masigi damukta su sarkarna kaligmamta lokhatpa leite aduna sumaina tawriba mayam sida aikhoigi demand di public interest ta angang ani hatkiba aduga hojikti yamchale okulgi ni ani ma hatkiba act of terrorism tawreraga masakhangdaba kuki ni chingnaba terrorist singna tawgiba thabak chingche masi mapam khudengmakta military operation military crackdown tawreraga act of terrorism chathari bise masi zero tolerance ta masi pangthok piu Amaromda paugi mifam aduda sarukya kibi Citizen for Justice Manipur CFJM gi Vice Chairman A Nautune Sorina Phongdokhibada Tronglaubi thaudokta leikidraba angang ani amasung apokpi mamana asok apan nangankiba thaudoki FIR palaga thaudok aduga mari leinana numit adumaktada CRPF na nongmai kapada leikidraba mioi ahumgi FIR pandribagi maram karigino thaudok adugi matangda spot inquiry Confessional Statement amadi Inquest Report na chingba laukhatuna numit aduda chenariba CRPF sing prosecute tawbagi mahut trial court na tawgadaba thabak police na chathaduna leire masina case asigi trial chatharakpa matamda ahoba kaya leiduna miyam aranba tahanba khaknatana leikidraba singi compensation fangbada wana thokhalli Ihau Jangsiliba Miyamda Loan Piriba Pambai Sing Sizinabagi Bahut Nongmai Kaptuna Asok Apan Nanghaliba Police Personal Book Tauduna FIR Pangadabani Haina Nautune Sorina Makatana Phongdoki Victim angang ani dadi akhoi Manipur sarkar na magi paisa pirani na tare aduga hojiki victim ahum sida su sapmana ba madugi victim compensation scheme gi makhada phanggadabani madu Manipur sarkar na magi heta separate phukhaw digi home ministry gi phukhaw digi puthoraga pige do nate adudi victim compensation scheme mena leiri bado adugi matungin na siri ba ahum sida phangpham thokoni 10 lakhs se madudei duda affair sandraba makhoi sing ase phangbugi makhoi da possibility se yamna lapna lei karigino na haibadi me thar digi tholei ba 2023 se mas tholei irang sida akhoi gi valley gi oiba mite masa singi missing person sing sire di khangaga akhoi na dead body di phangdriba sing se hojik su still compensation phangdri ma makhoi gi right su sathi na mapira bane ba adugumba si mayam sing ase akhoi gi parliba sarkar asina assembly da mak puthoktraga su cabinet decision am lobiraga si
ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡ ꯄꯥꯔꯁꯟꯁꯤꯡ ꯑꯁꯦ ꯑꯗꯨꯒ ꯄꯨꯂꯤꯁꯅꯁꯨ ꯃꯤꯁꯤꯡ ꯗꯦꯠ ꯕꯣꯗꯤ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯏꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯖꯥꯔꯤ ꯄꯤꯌꯣꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯌꯥꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗꯣ ꯃꯗꯣ ꯀꯔꯤꯃꯛ ꯇꯧꯕꯤꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡꯁꯨ